Hospital haiba mafam asi mioi khudingmakna karigumba ana ayek tarba matamda fagalakani haibagi thajabag loinana chanaba mafamni. Adubu hospital ama doctor amagi oina tamnaba mafam ama oirakani haibasi kanana khallugani. Aikhoigi ngasigi wari asisu Hyderabad ta leiba hospital amada Marwa Kawi Dr. Nupi amada Thokhiba true incidents ta based toba wari amani. Chahi kuntaruk ta faribi Dr. Marwa Savan Kawi Nupi masama MBBS ki internship kidamakta night posting ta aduna lairami. Mahakaloinana mahaki bestmate ani Nadia amadi Rafia Kawi Nupi masa ani amasu hospital aduda night duty ta aduna lairami. Classes matamda Makoina hospital adugi lower basement da leiba Tamnaba ka amagi maramda haifet tarami. Ka adu mamangaida psychiatric ward oina sijanarami. Adubu ka aduda nupa ama suicide tawduna sikhibadagi mafam aduda tahaidaba amadi tawhaidaba thawdok kaya ama tholakpadagi ward adugi room pumnamak amadi basement adu permanent oina thinjinduna thamki haina hainarami. Mafam aduda kanamata sangbagi permission piramde amadi basement adugi chapi adu security guard oina thabak tawduna leiramba Ahmad chachagi manakta leirami. Marwa Nadia amadi Rafia mokhoi ahumak chai inkhalakmana maram oibana MBBS adugi course adu mathwa yauna honabata natana khara langsinarami. Numid adugi numidang adu hospital da patient khara masing likna lakpana maram oibana makhoi ahumna hospital adugi lower apartment da chatuna mafam adu yenglusi haina tanaki. Makhoi ahumna uchina china Ahmad chachadagi tumina lotuna chabi adu lauraga basement adugi makhada chalami. Basement adugi makhada kumnabagi siri adu hek yorakpaga Nadia di yamna kirami maramdi mafam adu yamna mamlami. Nadia na makhoinida mafam adudagi halasi haina hairami adubu makhoinina Nadia gi wa adu tabiramde amadi basement adugi makhada kumlami. Basement adugi makhada kumli makai Nadia gi akiba dusu sum hengalami adubu mahakpu mikithini haibikini haiduna mahak tumina laiki amadi makhoi aniga pulap basement adugi makhada kumlami. Basement adugi corridor adu yamna sanglami amadi basement aduda leiriba ka amada light adu kafet ngalami. Makhoi ahumna kina room adugi manungda changlami. Room adugi maigei marimakadu loina makhajinduna leirami adubu room adugi manungda yamna akanba nuksit silami. Ikhang khangogdana Nadiana ka adugi thongna amagi mingselda nupa amana thauri yanduna leibagi mami ama taba urami. Madobada Nadia yamna kanna laurami amadi Nadiana laubaga mingsel aduda taramba mami adu khangmang mangki. Marwa amadi Rafiana Nadiana kiribadu ubada yamna kanna noklami adubu Nadia di wa amata ngang bangamlamde. Makhoi anidi ka adugi amukasu manungda changlami adubu Nadia di ikhang khangudana masadu khanging inglakpadagi ka adugi mapanda thoklami. Ka adugi mapanda hek tholakpaga Nadiana mahaki makhongda kanagumba amana pairakpagum taurami amadi mahakki manduna yamna kanna laurami. Khonjel adu thabada makhoi ani yamna kanna chenthoraki adubu Nadia di yamna akibagi masak oiraba achauba nupa amana corridor adugi kachin amada chingchinduna puduna chakhiba urami. Makhoi ani Nadia tamna kanna chenthoraki adubu room adugi thong adu ikhang khangotana thingchinkhibadagi Marwa amadi Rafia ka adugi manungdagi tholakpa ngamlamde. Ikhang khangotana apartment adugi light pumnamak mutkhi. Makhoi anina thong adu yamna kanna hangnaba honaki amadi thong adu hangdoraki. Basement adu yamna mamlami Marwa amadi Nadiana tofam ama khanglamde. Makhoi anina torch thanduna yenglubada corridor aduda Amuba Mami ama koichat chattuna leramba uki. Mami adu makhoi ani tamna yamna kanna sangsilaki madobada makhoi ani yamna kanna lauki amadi basement adudagi yamna kanna changthoraki. Ahmad chacha amadi mioi kharagi mateng lauduna makhoina basement da wanthaduna taaduna lehoba Nadia bu hospital gi room amada puraktuna admit tawki. Nadia gi hakchang adu punging inglami amadi machinda murum sonduna leirami. Mado ubada hospital aduda leiriba seniors doctors sing adu pungak aklami amadi confirm ama khanglamde. Nadia numid adugi numidangdagi
ꯊꯥ 6ꯃꯨꯛ ꯀꯣꯃꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯅꯥꯗꯤꯌꯥꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯈꯤꯗꯦ꯫ ꯃꯥꯔꯋꯥ ꯑꯃꯗꯤ ꯔꯥꯐꯤꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯉꯝꯗꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ꯫ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯄꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯄꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫